Masanupibu izat mangalaba matung mapabu suhatnaba honaramlay. Haukiba chahi 2018 gi April thada KG class khakta tamliba chahi nauribi nupi macha amabu ikai khumnaba mangan khibage hauji court case leiringai cherak asida ngarang accused asina victim gi apokpa mapa kidnap tawduna puraba matung makokta nungthangna thomduna hanaba honaramlay. Thogdok adu da soklaba victim gi asokpa mapa hauji hospital da aruba phibam da laikanare. Soklaba miyoy asigi mamingna Pukhrambam Johnson sahi kuntraga mari apokpa Jadumani Kawe Sagolban Amudon Akham Laikai dagine hauji ising gari chatuna imungi laita laida puriba misakne mahakpu hana honoram liba accused asigi mamingna Irom Nauba Elias Rakesh Kawe Lamboy Khongnang Khong mamang laikai dagine thogdok asigi matangda hauji hospital la laikanariba Pukhrambam Johnson na phongdokhibada ngarang numidang pung 9 ga minute kuntra rom tarak pada mahang na iroi sembadagi mahaki gari da ising hablaga thorak pada gari amada lakiba Irom Rakesh na luching ba miyoy mga taruk na mahakpu gari khamke loina na namduna gari mamay laithogalaga iroi semba chingjin lomda puraba matung police station yaudringai marak lamdenge solid waste management plan taba phattaba lambi romda namduna gari thogjil hanke adumakpu gari adu mate khara thawraba matungda yaraktabadage khamduna leiringaida Irom Rakesh na luching ba miyoy sing aduna mahakpu gari dagi singtharaga makok yauna haksangi mafam kayada nungthangna hanjin na thomke thogdok adu da mahaki kok khut amasung khonggi sarukta asok apan nangke miyoi sing aduna nungthangna thomduna phuba duda mahak gyan takhide gari mathakta mahakpu langkhatlaga thamke gari manungda leiringaida miyoi sing aduna siraba yengu haina masa paiduna mihul yengke maduda makhoigi maraktagi amana mihul hulli sibamakti sidri haina ngangna batai gari manungda mahakna yamna wana mobile phone call tawna bahona ke adubu ngamkhide marak adu da mahakna ising thagada ba miyoi aduna call tawrakhe call adu mahakna yamna wana pai ke loina na mahak miyoi kharana faraga tamthina phubadage yamna thina soktuna leire yaraga di mahak mafam adu da police ka loina na lakpiyo club ki secretary da su pau khara pibi kho hai ke mobile phone adu thamkhraba matung da miyoi amana phone yawram gane atopada call tawkhrabade khudong jarwi haina gari da kakhlakhe Tanja adu da car ama lambi adu da lakhe gari lakpadage khudong chaba adu lawraga mahakna yamna wana gari adu namduna thawraga car thawrakiba miyoi adu dasu mahakpu amukta kanbiyu haina laukhe loinana mafam adu dagi khara thagolaklaga Tawthong police station mapada khamduna leikhe mafam adu da mahakna phone tawkiba miyoi sing adu laklaga rescue tawkibane mahakpu hana bahonarakiba Irom Rakesh haidiba miyoi ase haukiba sahi 2018 gi April anida mahake KG class khakta tamlibi machanupi bu izat manghan bagi thogdokta senaba misaknei mahaki machanupi asi accused asigi benda school thindok thinjin tawbane hauji thogdok asigi matangda court case leiribane ngarang asi court hearing thokpane adubu leita lairana maram oiraga mahak court chatpangam khidi haina phongdokhe thogdok asigi matangda Pukhrambam Johnson gi loina bina phongdokibada ngarang asi court makhoigi machanupi gi final hearing leibane adubu imung manungi leitabana chatpangam khide mahaki mapuroi babu siba yana phuki bagi thawong asi pende mari leinaba singna mijang changbi yuhai ke juf na faru ba miyoy ani thadorokle haukiba me taraga mapan da jari bamdage har singduna Imphal tamna lakibagi lambi da khopumgi mafam amadage gari driver amadi second driver pal sahi nifuga mari apokpa thangjam bira khurai puthi balaikai amade maibam mani chahi kuntraga manga Makoibu thado uhaina khurai lamlong da wakat mifam amade lambi thingke amarom da thogdok asiga mari lainana takhel mayum Robin da sel gi demand pidabage driver amadi second driver phakibane haibo wafam adu yumpham yaudabane haina takhel mayum Robin na mahaki yumda pangthokpa paugi mifam amada phongdokhrei mahakna makha taraduna mahakte chumnagi transporter gi counter da leiba miyoi ama oina gari sindok sinjin tawba miyoi ne mangonda sel gi demand tawrokpa leite maram asina thogdok asida mahak mara leite haina phongdorokle Thengna phangba paw amada jupna phaziluraba miyoi ani adu thadoroklei maramaduna makha taba khongjang sangsin gani tawramba du toklagani haina paw amana haire Imphal East amadi West Police na tongan ba mafam singdage phagalakiba la kuntra rom henbage yungang amadi yungau sing thugaiduna manghan khrei handak pangthoki bataraga ni thuisuba Manipur Legislative Assembly election ga mari lainana Manipur Liquor Prohibition Act ki makhada athingba thamkhraba yungang amade yungau Imphal East amadi West ke police na tongan ba mafam singdagi phagalaba matung ngarang court ke proceeding matungina ayaba lawraba matung ngarang lamphel da leiba excise office ta thugaiduna mai thaduna manghan khrei
Selgi mateng pangbaga loinana anauba yum ama sabiragane Saik Nurul Hasan Khetrigau esigi manung chanba Kongpal Khetri Laikai laiba Thongam Angau Chahi Marifuga Mari amade Thongam Ongbe Dasi Chahi Humbudraga Humdoi Animak BP stroke taubadage Laika naringai da machanupa Thongam Premjit ki loina be Thongam Ongbe Ilisu diabetes henjilakpadage mamit suningthina udringai awaba danglingai sharak asida handaki nong kanna leptana suba sidage yumsu isingna thomjinduna imung asida ka hena awaba mayok naringai sharak asida imung asigi awaba khudong sadaba si yengduna Khetrigau esigi MLA Saik Nurul Hasan masamak satuna imung asigi awaba si kokna bahaiduna MLA gi maikidagi social gi mateng pangbaga loinana anaba sing asigi makhata ba hidak langthak lainaba MLA gi maikidagi piragane masiga iroinana Makhata ba layeng badasu angamba mateng tawgani haina khangalamkhi masigi mathakta imung asina lainariba yum asi yamna phibam sadabana MLA gi maikidagi athubada anauba yum ama sabiragani haina phongdoklamkhi masanupa Thongam Premjit na haikhi kendra sigi MLA na laktuna angamba selgi mateng pangbi batanatana makhata na hidak langthak laibirani haibirambaga loinana yum ama sabirani haibirambabu thamoi sengna thagachari loinana imung asibu MLA na anauba asa ama pibada natana hingbagi asa uhanbide haikhi Cancer lainana naraba mapa machagi awabada LMG na lupa lising nifu tengbang khre like-minded group LMG Manipur na leptana lamdam sigi awana tola taraba amade ka hena khudong sadriba singda tengbang lakpoki saruk ama waina ngarang wangjing tentha kendragi manung chanba sapam mayai lekai da laiba hizam sanatomba chahi nifu amadi mahaki chahi taruk tangai riba machanupa makhoi ani punna cancer lainana naduna awaphamda tariba sida mateng oinanaba ngarang LMG na lupa lising nifu tengbang duna imung asigi awabada saruk yakhre haina LMG gi publicity secretary Rakesh Naurem na thadorokpa cherol amana phongdorokle cherol sin hai group asigi secretary SOJ na lusingduna chatkiba tengbang khongset aduda group asigi publicity secretary Rakesh Naurem executive member Roshan yauna matam kuina cancer laina narubadage Fagalaklaba group asigi member KK Wahengbam amade Surendro Maibam Sapam Ibomsa K Thangomba Sobita Maibam Bomdrakpam Mangsatabam Kunjesor na chingba group asigi maruiba member kaya su saruk yakhe khongset aduda saruk yakiba group asigi secretary SOJ na wafam kaya phongdokladuna Guwahati da matam khara layeng luraba matung imungi sel thunggi awaba lakpadagi makhata na layeng bangamdana lairiba hizam sanatombagi imung khamthengna awaba mayok naringai cherakta mahake naitom oina poksaba chahi taruk tangai riba machanupa asisu blood cancer na nari haiba pau asi yamna thamoi sokpa paune pau asi hek phangbaga group asina angamba tengbang oina lupa lising nifu asi pangjavane asigumba awana taraba singda group asina leptana mateng pangnaba hona zakhigane ojit na makhata na phongdokibada yamna nungaitaba pau amana imung asi awabagi mathakta awaba haibado oire sel thunggi phibam phatabana mahaki tunggi laibak tamba ngamdre Masigi sumathakta Guwahati da layeng bachatpada Manipur dagi mitai macha nupa amana gai taubiba saraga lupa lakh ahumga lising taraga nipan amasu lokthok pikre imung asi sanatombagi loina bina private school amada oza oiraga hingnabagi lambi oirambani adubu masanupa apikpa dusu cancer nabadage school gi oza oibasu tokre asigumba yamna waraba thongna pangdal leijadraba imung asida lamdam sigi miyamnasu pangba yaba mateng pangminase Tengbang thoram aduda thamoi songna tengtharaduna sanatombagi loina bina phongdorokibada aihaki chanupa amadi ipuroiba anigi thawai ase kannenge miyamgi minungsi amadi tengbang kharadang pamjai laibak miyamna mateng pangbiyu haiba wafam thamki haina cherol asina makhata na phongdorokle aroibada tabiriba pumnamakpu thagachare